Nakre, Hairu with Harakani, Escola say Punamaktam Pamtoi. Punamaktam Pamoidunasu, Zai Suitava Lana Sawada Mahayado Tambaki Karikanava. Atugum Lava Mahayado di Fitanani, Shaitan Gitung in Bani, Shaitan Gitavagni. Entertainment the Su Jazz over Mayama Malay, High Rivasing Ado in Atairaga, Shaitan Gitung Illi, Tauriba Salam Yada Batavasing Ado, Sore Lale Yade Hairubada, Gerkomama Nanga the Wangang Sangangi Pakumpi. Masana Masai Gunado, encourage Tauraga, Gunado, Gunana Tavagum, Tabada Tito Junglava, Allah Tabarata, and Hina in the Sawada from Gaga Pakumpi. Assalamu alaikum wa rahmatullahi wa barakatuh. Nusira Baisne Nausing, Masidi Mayamda, Tamoy Sopo Fangara Tamzage, Hai Rivo Hamsingase, Adogum Labam Singatu, Tamoy de Yohandiu, Joy School Tamlibatam Livi Student Sing, Alezama Society Gaming da, Masagi Iman Buyon Toxeriba. Masigi mata masida Muslim ke ana founder waiba Muslim gi lekai de laiba school Muslim khak tambe school da su asigum laba function ke ake ase jo islam ne yad ra bathak music dance khode mak yam na pam na tawhli yam na ngak libadi sunat ki fizol se laga aide voice ne hai na chawkri da ngan thoinari ba dugum laba islam ne yad bathak thorom sing ado yengduna leiri Masigi mata masida mahaya se agigum ne hai na khan nakre isai dance jaudra lare ka he roi hai bagi mata gum khan nakre hai ru badhaira kani school se pum namak tam pham thoi pum namak tam pham oiduna su zai suida ba Allah na sawgada ba mahaya do tambagi kari kana ba atugum laba mahaya do di fitna ni shaitan gi tungin bani shaitan gi thabagni Entertainment the so jazz over Mayama Malay, High River Singado de Natairaga, Shaitan Gitungilli, Tauriba Islam Yada Batava Singado, Sore Lale Yade Hairubada, Gerkomama Nanga the Wangang Sangangi Pakumpi. Masana Masai Gunado, encourage Tauraga, Gunado Gunana Tavagum, Tabada Tito Junglava, Allah Tabarata, and Hina in the Sawada of Gaga Pakumpiri. Nang hana sumu, nayong gimi hana sumhalo. Hay na makoy singaduna, afaba hay rubumatam da suherakani. Hoy chummi, isa hana sumpam thoi, imong manung hana sumpam thoi. Ado bukana gumana afaba ma hayrak labadi, misagato yeng da bida, mana hayrak liwa famado, asum bani aran bani hay wado, kantabam thoi. Hay ribado kantanang abagi damak Allah tabarata na ikoy da kokpiri. Rasulullah sallallahu alaihi wasallam nahbirami jo banda dunia ge ilma mahay nole sasi gi maram dagi akhirat bu ka khok laba Allah gi manakta miyo yadu dagi aso miyo yadu dagi hena chop kana amatalaite ai re miyo yadu Allah tabarak taala gi manakta asopani masjid ko swase maktawre tisar de na traga function ke age ada islam na yadaba dj music isai dance jagoi thabal ke age ana chingba thabak ke age singado aikoi gi thamoi esina yamna pamna tawnari Musira Basin announcing Islam na din gi atop mahay dunya gi mahay tambada kay gumba makhala madada thing balaite adu Islam gi mayok ta laiba mahay tambada di akan ba mong da thingberi entertainment awuda Islam na entertainment awu matam da thingde adu Islam gi boundary gi manung da tawham thoi jai soi ba mawong da nupi ge age ana khanari modern oi ba se phatta banate Di matan makaisit pa pardalay taba fizol mina ubada hayna dawa tab nappa fi sing sit pa se kariso akai belaite thamoy bu sing labadi phatta wakhal bu khanbi drabadi nupa singi ko wakhal singado nupa singi mit singado chumna thamlabadi aloi rabadi fi se to matam da akai belaite hayna nupi kya kya na hainari Nungsirabai se jal sing fi matan makai pardalay taba fizol se laga mataw karamna thamoy sing na thambangam gani mitna dunya kai thel karaga nangbo harun nupa khuding makna yengnariba video lauraga pena yengnariba wakhalda dolan saduna pattaba kaya khallaga nangi figure ta boning singlaga masira isat laiba thabak haibado hai riba thabak singa side mimang tholaga parda tawdabeda ikai khangdaba nupi kya kya na tawgadaba thabak ni muslim nupi singna tawgadaba thabak natte Huzur sallallahu alaihi wasallam nahbirami ikai bahai base iman gi saruga mani mafam sing da ikai bu lairak traba iman sumang labani amuk tang di wakhal mun na khan thabi oi se sal sing iyam sing inau sing nang na somdana stage ta tholaga ta dance tawri isai sakli jagoi sari miyam na khoi gi performance adu uraga kuba khori wa haina launari asomdana faristana iri na khoi gi guna sing ado amata chithadana falana gi masa falana aduna Allah gi atang muna thairaga challe haina somdana miyam na harauri nang bu uraga asomdana mapuna sauri ai gi bandana ai gi mayok ta leire haina miyam na harau bani hen na pambra natragana mapuna sawwa adun dagi hingbana hen na fabra sa isana khantabam thoi
Nungsiraba marupsing nakoina teacher data sare na yadaba tabak thoram tawsing ado thamoina pamna yengli harauri khuba khuri Rasulullah sallallahu alaihi wasallam na habirami nakoi khudimak zimadani nakoi khudimak ta zima adugi matang da wahang hanglakani nakoina nakoigi nasina san sing adu protect topam thokpani adu buna koi suyauna guna adu da sarug yari nakoina makoi wa takwi tamibam thokpani adu nakoina makoi bukning thawalli Masira na koy ginupato ko tawong haibado. Masira na koy giman. Allah tabaraka ta'ala na koy bu nupising gi protectong na basimbi bani. Adu nasagi na tawa do kakoglaga entertainment gi namada sarugyari. Hayang suksoy magsoy dana hay ribado gi wahang lakan. Masira bay sinanausing ilma mahita mamatamda nupi oibisingda Islam na ating matamde. Nabi oibi kaya hau khaba zamana da afaw bi scientist teacher engineer oi kiba kaya yawi makoi khudima ado parda gi maram da oi kiba ngaptani hawjek so Islam na nabi sinna doctor oi ba matamda engineer oi ba matamda scientist oi ba da teacher oi ba da ating matamde ado Islam gi boundary da lairaga mahai tampham thoi Masigi ona taina bada mahitam labadi dunia khakki oigani akhirat barbat oigani Allah tabaraka ta'ala na habiri wala taqrabu zina innahu fahishatun wa sa'a sabila zina ki manafa wa naksindanu maram di madu fatta babasakni amasang fatta baikai kamda badambini masiri na koina dance isai gi mingda zina gi thongado yamna launa hamdogli Stage dance tauriba nupasing ki haksang da mayam ki metafam oiri haksang ki har paat khoding makta har figure khoding makta midiyang khoding ki guna mam iribani na koi gida makta nang na dikhalam gani hangsal loira di loire punnamak ado nang ki record ado di loidre har mobile da social media ki clip khoding makta nang ki guna ado yeng nare mi amane yeng ba hobaga nang ki guna sing ado da anauba guna amasu hapsil libani kogi ganu Sira ba sina nausing masing hakin nungai badu khagnate ayeng ada nang sira ba matung da phangada ba za badun khudai mamatang thamjage adugum laba school college ama ge sadra natraga satri mana function na mada teacher de oisano any da dance ta ore sai sakle mayam na ma ge performance adu pam nare pin nare khuba khu nare makol hauna function adu swadu makloshen kare aduga matam khara ge matungda khudong thiba amadagi sire dunia dagi hankre adu magi video adudi social media da lehori mayam na pam na yengnari sidi ai koina hena khanglabani si khaba mioi kya gi video hojek su adam yengnai haibasi mioi khudima na yengbaga magi guna hengalakani lepalaitana abar da lawgani ya Allah mioi khudima na gi guna do yenglaga ai gi guna do masing hangad hanbire ai bo muktang gok thok piu haina adu bo magi ngakpi bagi matam di henkre hojek ai koi gi di matam lairi toba tok thok piu asigum laba thabag ase mamang da tawkhrabasu amuk hanna punsida tawroi haina lepiu kana na khangbai khoi su asum na oi khrabadi Masira wesen housing ngasi di oza ke ana hairi haujikan gi student singa se oza gi respect tau de haina adu bo respect torok triba se kari gino haina khantarabra oza gi mamang da nata isadra ba fi ke ase laga dance to hallaga thamoina pa na yeng duna lairaga garam ne ja torakani atopa matam dana hi ana paset pa yaroi samkhak ba yaroi adu wada ke adu ga teacher de na metana nata isada ba fi phagana thung da ba fi ke ase pa matam da wa haina lauri Teacher na meta nata isa da ba visual singa do silaga oza singa do bo harau han ba se asumbane haina khalibra natraga na thamoi nung dagi khogol lon ta uriba asing ba iza da do di harau han ba sing ba harau han ba natabra nata isa da visit ke asilaga harau riba oza do di nangi nawong da harau ba natte nangi figure da harau ba kawi Islam na oza gi thag yam na wang na thabi Huzur sallallahu alaihi wasallam masama na soibiri ai bo oza na sim laga thabi rakhibani ai badi muallim na sim laga thabi rakpani dunia da mapani oza ma sung asing ba mapa na sauna ba yokpi oza na magi faga da ba lambi ado yauna ba pubi lambi tapi oza gi thaga se ado ki mati kwangi makoi gi damak dua to kham thoi makoi gi pansida barkat laina ba ado bo ngasi di oza masa maksu sigi ona taina ba thabak tawri he nangak li badi kalima phangna pok li ba muslim teacher sing makoi na ado gum laba fatra ba islam na yadra ba thabak sing ado student sing da ta holloi haraga su makoi gi khuttalai taw makoi sing su ai riba Tabak sing aduda yamna pamna tawhalli guna sing aduda sarug yari maside koina fanni entertainment ni hai nang hakin ngai badu gi khallaga tawrido Allah tabaraka taala gi manakta ada pangani hai baside kawgi gano Allah tabaraka taala na ai koi musalman gi nupan pi khuding mag muslim nupan pi khuding mag asum balambida Allah ne yada bataba kodi makta gi nata iraga
hidayat ki lambi aduda satpangambagi tawfiq adu pinabibo isanu wa akhiru da'wana alhamdulillahi rabbil alamin